ngahanga ki ningak pu mathong huktrabal asi akhoi student singna yaning de duga election asi yaithokpa yaroi thoki ba kuidiba notice am chanara ro haiduna ngarang notice am tholakpa asi kai gidamak to manam phajana pibiu kaigumba pibidragadi sidagi hena thon indab thokdong mayam tholakpa yai nomination file loinar matung nungdang sida amu election yaithoi hairaga college sida la akoina election tawjariba saruk yajariba se akhoi tungi career amasu mayam semjagi khalaga akhoi hojik pot tawjaribneba thas ki tangkun mathoi da university and higher education ke director na MU gi makhada leiba college singil mikhal lakleba october tang 3 ta pangtokani haina notice thokraba matung ikhang khanghaudana ngarang anoba mikhal gi matam ama thoktre fawba mamagda thokiba notice ado janararoi haina order ama mok director masamangna thorakpadagi manipur gi tonga tongan ba college singda chauna irang thokre Leingak tourakli ba anoba order adugi matang da modern college student union ki social and culture secretary gi meraf oinaba gi thorang toriba salam mitransit na Leingak ki thawang ase yaning de ngarang thokiba order adu khodakta handoktuna college ki mikhal ase pangthokna ba honagadabani baram chadana mikhal yeithokpagi order thokpa university and higher education ki director amasung education minister fam thadok fam thoi hiramasigi matang da chief minister and biranasu akhanaba meeting sangbiu haina mahakna phungdoki September 21 da Manipur University gi makhada laiba student union election asi ahing no ngai da election tawrani hanam order thokra matung da amuka hana scrutiny haying tani haram matum se date September gi 28 numit sida election tawroi hana yethokpa asi student mayam bu sitabani ngahanga ki ningak pu mathong huktrabal asi akhoi student singna yaning de duga election asi yethokpa yaroi duga chief minister na chu mieng changbinaba haijari aduga chief minister gi side tegi education gi commissioner amadi director bu fam thadok pinaba khoi student mayam na haijari Imphal college ta chathaki ba khongjang aduda maheiroi singna college ki bands amasung dak sing tidim lambida puthokchuna mai thabaga loinin achat awak sing thingzinki maheiroi singna changsilaki ba kanba moongi khongjang adu police singna khamda bahona bada chauna mukna ba thoraki maheiroi sing adu police na namduna college campus manungda changhan ki madudagi maheiroi sing aduna police tamna nung thomba hauraki maheiroi singna chatharaki ba thawang adu laksin ba police ki maikedagi tear gas cell kayamarum kaptuna yaning tabagi khongjang adu laksinki khongjang adu da saruk gyaki ba college asigi maheiroi amana hai ikui kuidana thokiba notice ama chanararoi haina nongna notice ama thorakliba asigi maram atuba matamda pigadabani matik chaba maram pidrabadi ngasidagi henba thokaningda thaudok kaya thorakpa yai hiram asida lengana meeting sangbiu haina sumhakna makhataki thoki ba kuidiba notice am chanara ro haiduna ngarang notice am tholakpa asi kai gidamak to manam phajana pibiu kaigumba pibidragadi sidagi hena thon indab thokdong mayam tholakpa yai adugi mathakta madu chanaroi to tadi ngarang gi chanaroi tadi kaijungte madu thokbibuno chhatra mayam ming chanba phangdana lengi matamda kai gidamak ta election tawrani haiduna no thokbibuno chhatra mayam gi pulsibu kaison ta khambi ba kai gidamak to no matik chadaba director phamda thokbiu amadi matik chadaba education minister phamda thokbiu college election gi matam yeithokpa yaning de haiduna thambal mari college oinam gi maheiroi singna college asigi tongan tongan ba department sing yauna college ki man get solon senkre iho asiga mari lenina college asigi maheiroi amana pangmi sing da hai college ki admission process loi jingai da election gi matam leplakpadagi kochen chena bani aduga ikhang khanghaudana ngarang amuk election yeithoklani hain order ama thorakpasi yanide asumna khuda ki oina order pangthokta thorakpa asina maheiroi singda charang na bakaya faholi haina somakna phungdoki nomination file loinar matung nungdang sida amu election yaithoi hairaga yaithoi ba election sida notice sida makha na hana tawgi khudima order khudima cancel chatlagani date asuka sukta tawgani habisu karimta su pandavida khogi chhatra singgi lailai su tawngbadoba academic career da sumaina mangan basidi nungaijade ngaihak ki khanba wakhal yanide Leingak ki thawong yaninde maheiroi sing sanapot nati haiba kholau kaya su lauki college ki mikhal yeithokpa yaning dabagi irang adu standard college ta su tathaki khoisau naraba maheiroi sing aduna college get solon sinki irang kansilakpadagi irilbung police ki osina luching batim ama mafam adu da laktora irang laksin naba hodaki loinena maheiroi singa wari sanaduna wakhal taminaraba matungda irang adu nemthaki khongjang aduga mari lenna student union gi mikhal Miref oinaba thaurang liba ke Romesh koba maheiroi amana hai mamangda maheiroi singi mikhal yeithokani habigi wafam amata phongdoktana Miref singi nomination file toba loikraba batung haing scrutiny pangthoknaba thaurang liba matam asida ngarang mikhal gi yeithoklagani haina lengana order ama thorakpa asi yaningde thawang asi maheiroi singi career manghanbani kariguma lengana order asi atuba matamda handoktrabade manipurda lairiba college ki maheiroi singa loinena akanba khongjang sangsingani haina mahakna makatarakki
सात्र मैम जी कई लेटना खनब अखोई यानी है मौद निंगक निंगक पंगा की अखोई नोटिस पंगौ कथोगा युम फमग लेरगा नोटिस थोपीरब्रसिने अखोई हंजीजे मरम से अखोई सात्रसिंग यामना पेंदे तसेंगना अखोइना कॉलेज असिदा ला अखोइना इलेक्शन तौजरिबा सरुक याजरिबसे अखोई तुंगी कैरियर अमसु मैम सेमजगी खलगा अखोई हौजिक वोट तौजरिबनेबा अखोई कैरियर तुंगी सेमजनबा लेजरिबसिदा अखोइना हांगी वारेबा मैमजे कशु नतबदा अखोई वाखंदा अखोई मेंटली प्रॉब्लम ले हलकबा कइनोदा अमुखतसु नतबा अनिरक टू टाइम्स द अखोई स्कुटनी हयेंग नागुम बोरे थोपजे तसेंना अखोई यामना थपै चीना अखोई नुवाइतबा पोजे कइगुम्बा ngasi हयेंगसिदा अखोई डायरेक्टर ना एजुकेशन मिनिस्टर ना कइगुम्बा पॉजिटिव ओइबा रेस्पॉन्स अमतंग पिरक्तबा तारगदी अखोई इहौ अकन सिदगी हेना अखोई मणिपुर लेबा कॉलेज अपुन मजिंगजिगी अखोई पुंजलगा अकन इहौ हौनबगी मदु सेम साबा पुंगब लोइरे हाइबा वाफमजे अइ ngasi मीडियागी थोंगदा अखोई मरि लेनबा सिंगदा थमजरी खा मणिपुर कॉलेज कक्चिंग माहिरोई सिंगनसु कॉलेज असगी एडमिनिस्ट्रेटिव ब्लॉक अमदी कॉलेज सोलोनसन बयावना इरांग हौख्रे खोंगजंग अदुदा माहिरोई सिंगने इलेक्शन येथोकपा यानिंगदे अथुबदा इलेक्शन तौबियु माहिरोई की राइट मतपीगनु हाइना थाबा प्ले कार्ड सिंग पाइदुना यानिंगदबा फोंगदोकी माहिरोई सिंगी इरांग अदु कक्जिंग पुलिस की पर्सनल सिंग लाक्तुना इरांग अदु लक्सिनकी Directorate of University and Higher Education Manipurna College ki mikhal yeithokpagi thokiba order adu handoktuna mamangda thokiba notification adugi matung inna pangthokadabani haina maheiroi luf mangana phongdorakli hiram asiga mari ledena ngasi kwakatel da leiba desamgi officer maheiroi luf manga haibadi MSU MSF desam KSA amadi AMS ki mihut sing yauna paugi mifam ama pangthokre paugi mifam aduda desamgi General Secretary Mayangbam Somroset luwangna hai nomination file toba loraba matung maram amata pidana mikhal yeithokpagi order ama amu thorakpa haiba asi yamna mathong chadaba lenga ki thawongni masidi dictator gi thawongni thawong asibu yaningdaba phongdoktuna maheiroi singna irang hourakpani masigi tekchak lenga na pugadabani maheiroi singi khongjang asida police nanga mi habagi matagum fazin kiba maheiroi sing athubada thadorakadabani asugumba dictatorship ki thawong tourakli ba Directorate of University and Higher Education Manipur gi Director Education Minister athuba matamda fam thadokadabani haina mahakna makataki अखोई जिक महिरुलुफ मंगागी माइकैदे अखोइना डिमांड तौजनिंगी बिसे हानाना 21 सेप्टेम्बर द थोकिबा इलेक्शन नोटिफिकेशन सिगी मखा चथरपदा ngara phawda nomination तौखरे अदु मसी अदुम कंटिन्यू तौबिरगा अखोई इलेक्शन सि हाना लेखिबा मतम सिदा सोइदना पांथोननबा अखोई अनोबो ऑर्डर मा थोपियु नत्रगदी मसी हेन अकनबा अदुगा सुगुम्बा डिक्टेटर्स की थबक से याति हैबा से चपचान उननबगी दमकता मथौ ताबा खुंजंग मसौ ताबा एजिटेशन सिंग लेप्टन सिंग लकनी